ꯃꯅꯥꯎ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯤꯕ ꯍꯦꯛ ꯊꯪꯅꯕ ꯂꯧꯗꯨꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯃꯈꯣꯏꯁꯤꯕꯨ ꯀꯅꯥꯅꯣ? ꯂꯧꯐꯝꯁꯤꯒꯤ ꯋꯥꯔꯤ ꯈꯪꯗꯕ ꯖꯥꯠꯂꯥ? ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯧꯐꯝꯁꯤꯗ ꯑꯃꯨꯛ ꯁꯤꯗꯨꯅ ꯇꯥꯔꯝꯂꯅꯤ. ꯅꯠꯇꯦ, ꯑꯩꯗꯤ ꯂꯧꯁꯤ ꯊꯪꯅꯔꯕꯅꯤꯅ ꯏꯁꯥꯁꯤ ꯂꯩꯕ ꯌꯥꯗ꯭ꯔꯤ, ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ. ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯤꯕ? ꯇꯨꯖꯨꯡ ꯃꯥꯖꯨꯡꯅꯕ ꯀꯌꯥꯅꯣ ꯏꯁꯥꯗ ꯄꯣꯛꯈ꯭ꯔꯤꯕ? ꯃꯁꯤꯗ ꯁꯣꯛꯂꯨꯔꯅꯨ ꯍꯥꯏꯕꯕꯨ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯆꯍꯤ 2-3ꯁꯤ ꯈꯔ ꯏꯪꯂꯦ ꯈꯜꯂꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯕꯁꯤꯕꯣ? ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯨꯔꯁꯤꯔꯅꯦ ꯑꯩꯕꯣ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯛꯂꯛꯏ. ꯍꯥꯏꯔꯨꯅꯨ, ꯌꯥꯎꯕꯤꯔꯨꯅꯨ ꯍꯥꯏꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯗꯤ. ꯁꯟ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯤ ꯄ꯭ꯔꯥꯏꯖꯤꯠ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ. ꯑꯁꯤꯗꯤ ꯈꯠꯅꯩ ꯆꯩꯅꯩ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ, ꯁꯤꯕ ꯅꯥꯕꯒꯤ ꯋꯥꯅꯤ. ꯂꯧꯐꯝ ꯑꯁꯤꯗ ꯑꯃꯗꯤ ꯑꯥꯗ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯅꯤꯗꯨꯗ ꯍꯦꯛ ꯀꯔꯥꯝꯂꯨꯕ ꯃꯤꯑꯣꯏꯁꯤ ꯊꯋꯥꯏ ꯃꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ. ꯃꯥꯡꯒꯣꯜ ꯂꯩꯇ꯭ꯔꯕ ꯁꯥꯞ ꯐꯪꯂꯕ ꯃꯐꯝꯅꯤ ꯑꯁꯤ. ꯃꯣꯏꯅꯅꯦ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯅꯖꯁꯅꯤ. ꯌꯥꯏꯃꯔꯟꯗꯣ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯂꯦ. ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯂꯧꯐꯝ ꯑꯁꯤꯅ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯊꯝꯂꯛꯂꯦ. ꯑꯁꯤꯕꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯂꯧꯄꯨ ꯁꯥꯔꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯃꯁꯛꯁꯨ ꯈꯪꯍꯦꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ. ꯈꯨꯜꯁꯤꯒꯤ ꯃꯤꯁꯨ ꯁꯨꯛꯃꯥꯟ ꯃꯥꯟꯗꯦ. ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯇꯣꯏꯁꯤꯅ ꯀꯅꯥ? ꯑꯗꯨꯒ ꯃꯥ ꯁꯥꯔꯤꯕꯅ ꯀꯔꯤꯒꯤ? ꯁꯤꯒꯤ ꯋꯥ ꯃꯌꯥꯝꯁꯤ ꯈꯟꯕꯗ ꯍꯥꯟꯅꯗꯒꯤ ꯈꯔ ꯆꯥꯛꯂꯒ ꯂꯩꯔꯤꯕ ꯃꯀꯣꯛ ꯑꯗꯣ ꯍꯦꯟꯅ ꯆꯥꯛꯂꯛꯀꯗꯧꯔꯦ. ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯕꯣꯏꯆꯥꯗ ꯀꯣꯜ ꯇꯧꯔꯛꯂꯦ. ꯕꯣꯏꯆꯥ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕꯅꯤ. ꯑꯁꯤꯕꯅ ꯃꯈꯣꯏꯕు ꯌꯦꯡꯂꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯂꯤꯕꯅꯤ. ꯐꯣꯟꯗꯣ ꯌꯥꯝ ꯅꯣꯔꯃꯦꯜꯗ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯄꯥꯏꯈꯠꯂꯛꯏ. ꯍꯜꯂꯣ, ꯅꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯑꯩꯈꯣꯏꯗꯤ ꯂꯥꯛꯇꯨꯅ ꯌꯦꯡꯂꯤꯅ. ꯅꯣꯏ ꯏꯅꯥꯎꯁꯨ ꯌꯥꯎꯔꯤ. ꯀꯩꯅꯣ ꯅꯣꯏꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯃꯉꯣꯟꯗ ꯐꯣꯟꯁꯤ ꯄꯤꯌꯨꯔꯥ? ꯑꯃꯨꯛꯇ ꯄꯤꯌꯨ. ꯕꯣꯏꯆꯥꯅ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯒ ꯅꯨꯄꯥꯗꯨꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ. ꯅꯣꯏ ꯇꯥꯆꯧ ꯑꯣꯏꯔ ꯃꯥꯜꯂꯦ, ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯤ. ꯅꯨꯄꯥꯗꯣ ꯐꯣꯟꯗꯣ ꯇꯥꯞ ꯑꯗꯨꯝ ꯄꯥꯏꯔꯛꯏ. ꯍꯜꯂꯣ, ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯕꯤꯀ꯭ꯔꯝꯅꯤ, ꯀꯩꯗꯧꯔꯒꯦ? ꯅꯨꯄꯥꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯈꯔ ꯆꯠꯊꯣꯔꯛꯄꯗꯨꯁꯨ ꯑꯁꯤꯕꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯎꯏ. ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯆꯤꯡ ꯂꯥꯎꯈ꯭ꯔꯗꯨꯅ ꯑꯁꯤꯕꯗꯣ ꯉꯪꯂꯒ ꯍꯥꯏꯔꯛꯏ. ꯀꯔꯤ ꯍꯨꯏ, ꯅꯪꯒꯨꯝꯕꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯅꯪꯒꯤ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯤꯡꯂꯣꯏ. ꯅꯪꯒꯤ ꯅꯋꯥ ꯑꯩꯅ ꯂꯧꯗꯦ. ꯅꯪꯅ ꯁꯤꯈ꯭ꯔꯕ ꯅꯨꯄꯥꯗꯣ ꯁꯥꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯅꯥꯎꯄꯥꯗꯣ ꯁꯥꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯅꯪ ꯅꯇꯣꯝꯇꯅ ꯁꯦꯜ ꯐꯪꯕ ꯌꯥꯕ꯭ꯔꯣ? ꯑꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅꯗꯒꯤ ꯂꯧꯐꯝꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯌꯣꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯇꯅ ꯊꯝꯂꯛꯄ ꯀꯨꯏꯔꯕꯅꯤ. ꯁꯤ ꯅꯪꯅ ꯍꯦꯛꯇ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯅꯋꯥ ꯂꯧꯗꯦ. ꯑꯃꯨꯛꯀꯁꯨ ꯍꯥꯏꯕꯤꯔꯤꯁꯤꯅꯤ. ꯅꯪ ꯑꯣꯏꯅ ꯁꯤꯡꯉꯤ ꯍꯥꯏꯕꯤꯗꯦ ꯑꯩꯅ. ꯊꯝꯃꯣ, ꯆꯒꯠ ꯇꯧꯔꯛꯀꯅꯨ. ꯇꯥꯊꯤ ꯉꯥꯡꯂꯝꯂꯒ ꯐꯣꯟꯗꯣ ꯀꯛꯊꯠꯈ꯭ꯔꯦ. ꯑꯁꯤꯕꯗꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯃꯁꯥꯗꯣ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ. ꯆꯪꯁꯤꯜꯂꯒ ꯅꯨꯄꯥꯁꯤ ꯊꯥꯡꯅ ꯊꯤꯜꯂꯨꯔꯒꯦ ꯈꯜꯂꯕꯅꯤ. ꯑꯗꯨꯕꯨ ꯃꯗꯨꯃꯛꯁꯨ ꯃꯍꯥꯛ ꯉꯝꯗꯦ. ꯃꯔꯝꯗꯤ ꯃꯍꯥꯛ ꯐꯣꯡꯅ ꯈꯨꯠ ꯊꯥꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯃꯅꯤ. ꯃꯥꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯨꯝꯃꯒ ꯅꯠꯇ꯭ꯔꯒ ꯂꯨꯅ ꯇꯧꯕ ꯉꯥꯛꯇꯅꯤ. ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯝꯂꯒ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯅꯔꯒ ꯑꯃꯨꯛ ꯊꯧꯗꯣꯛꯅꯈ꯭ꯔꯦ. ꯑꯁꯤꯕꯗꯣ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒꯦ ꯍꯥꯏꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ. ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀꯦꯔꯣꯂꯤꯟꯗꯣ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯌꯥꯗꯕꯒꯤ ꯎꯄꯥꯏ ꯂꯩꯃꯟꯗ꯭ꯔꯗꯨꯅ ꯇꯧꯕꯒꯤ ꯋꯥꯅꯤ. ꯃꯍꯥꯛ ꯌꯥꯏꯃꯔꯟꯒꯤ ꯑꯅꯧꯕ ꯚꯔꯖꯟ ꯎꯔꯨꯕꯗꯒꯤ ꯌꯥꯏꯃꯔꯟ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯠꯇ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤ. ꯀꯦꯜꯚꯤꯟꯅ ꯐꯅ ꯍꯔꯥꯎꯅ ꯆꯣꯡꯐꯜꯂꯁꯨ ꯃꯍꯥꯛ ꯀꯦꯜꯚꯤꯟꯒꯤ ꯃꯁꯛ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ. ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯂꯦ. ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯊꯣꯛꯂꯤꯕꯁꯤꯡꯁꯤ ꯊꯣꯛꯂꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯄ꯭ꯔꯣꯛ ꯆꯥꯛꯂꯕꯅꯤ. ꯌꯥꯏꯃꯔꯟꯒ ꯉꯁꯤ ꯀꯣꯔꯠꯇ ꯎꯅꯅꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯇꯞ ꯇꯥꯒꯩ ꯀꯦꯁꯤꯜꯂꯛꯂꯦ. ꯐꯅꯦꯛꯋꯣ ꯐꯤꯋꯣ ꯌꯥꯏꯃꯔꯟꯅ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯉꯥꯛꯇ ꯁꯦꯠ ꯆꯥꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯨꯝ ꯃꯍꯥꯛ ꯂꯥꯛꯂꯦ. ꯗꯥꯏꯚꯣꯔꯁꯀꯤ ꯑꯔꯣꯏꯕ ꯆꯦ ꯆꯥꯡ ꯂꯣꯏꯁꯤꯟꯅꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯇꯧꯔꯛꯂꯤꯕꯗꯨꯕꯨꯗ ꯃꯌꯥꯝꯗꯤ ꯀꯣꯛꯄꯨ ꯉꯥꯎꯅꯔꯕ ꯄꯣꯠꯅꯤ. ꯌꯥꯏꯃꯔꯟꯗꯣ ꯃꯌꯥꯝ ꯇꯤꯜꯂꯦ ꯍꯥꯏꯔꯕ ꯀꯥꯟꯗꯨꯗ ꯂꯥꯛꯂꯦ. ꯃꯥꯗꯤ ꯍꯟꯅ ꯀꯦꯔꯣꯂꯤꯟꯗ ꯌꯦꯡꯗꯦ. ꯆꯩꯔꯛꯁꯤꯗ ꯔꯥꯖꯦꯜꯅ ꯁꯦꯜ ꯂꯟ ꯊꯨꯝ ꯈꯖꯤꯛꯇ ꯂꯧꯍꯧꯔꯗꯤ ꯍꯥꯏꯗꯨꯅ ꯂꯨꯝꯂꯤꯕꯅꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯔꯥꯖꯦꯜ ꯍꯧꯗꯣꯔꯛꯏ.
Nupa amana nupi ama khainaba haibasi hingnabagi lantum khara makhidi pidi pinabani nakhoi gi sidi ai yaningde ise pamo nupi na natraga nupa tuna aran basaja chatpagi praman panthai leiraba yumban punsibu kahenbagi praman panthai leirabadi yadini akhilna noklaga khumlakpani che chang sign tawnare ngasi haiba numitsidagi Caroline gi lamai Yamran gi punsidagi pura puri oina thupchanba haiba doire Caroline amukhana magi punsida yelaraba yararoi Caroline do hojik haptada kablakle ngasi mana kaplibasidi taksinaba natte haibase mi khudingmakna loina khanglabani maya mamangduda mahak Yamran da dum haire ai mukpangba nupi taibam palsida leram isagi khongda singjangna yansinjai haibado ai sini ngasidagina chahi taragi mamangduda aina khajiktan gyan taramlaba khatharamlaba aise hojik tamugi nakta yam nungaina tamugi yumda tamugi nupi hoina leisaramgadabani kasi aigonda phauraklibase matamduda phauramlaba kokse khantaramlaba thoklabadi luhongbagi nungdangduda tamona kada changlaga aina lamlanba nupa amaga wari saramna ingna tamuga nungaina punsi amada leramgani adubu wakhal khanthaba ngamdraba sagi kok palubana aina aigi yum thugai sabani Caroline da hanna yengdaba wa majet ama phawa nganglaktraba Yamran do handakti Caroline da yengli Caroline magi thamoi dagi chentharakliba pirang do taithoklaga makha amuk tare adubu tasengba mama hairagadi matamduda aina tamubu pamkhidaba adudadi amata nate akhal thenbi nupi mu urugi isani sase ya wahanba pambagi tamugi mangda tamubu darkar lete haina utnaba honakibani tamuna ingonda nonjaduna koitan tanaraga aibu themlaga yanaba chalakadra khalubani adubu nungdangduda ukiba tamugi saktamaduna tamugi masak uba aroiba oirakhi aina khalambaga wanaraki tamuna muktanga chalakladi wari sage haina kyarak khankibani adubu dum chalakhidri adudagi ibo wangba sanaba honabada matang soiba mayam ama tawrakpadagi ngasisi yomna aina soikibani haina Caroline do kablakle ai yamna pangba nupini ai muk pangba kok yaudab laite airisini nan makai nongmata phajana wa ngangdaba Yamran do ngasidi guardian amagumna Caroline da tamningna haire hokri laibakta tamlamba haibise upai leiba nate hojikti nangbu thamoi singna nungsiba kanaguma masu leire haina pau tare mado nangi laibak phabani nangna hokibada soikiba mayamdo realize tawba ngamle hairebanina nang hojikti abukhana makhatana sohelanu nangi damak sinlangliba mahakaduda nang soigi haina khalan yam ingna nungsinana yumama lingnaba honaminar ngarangduma khutagi nanthokro ngasi haibasiga hayeng haibasigadi nanthokhangan nangnabu wakhal tarabadi nangonda igi nungaitaba kaishu leitri ingna chikna nangsule aisulegi Yamrana thebo de yengli thebo na khawama Yamrana pirakle Yamrana makhatari ai kesu nangonda sauningba aduda amata leiti maramdi aigi thamoina nangbu nungsi midiyengna yengge khankiba leiti aduna soigani aikhoinina hanjinaba yakidabasi nupa amana nupi amabu thamoi singna khoidarabadi in any case da mabu oige haina honagani themge haina khangani like aina aigi sanada tawribaduga kelvina nangonda tawribasini hojikti pendabu pumba thadok punsigi manglomda onsilu ibada yawdrabasu chinna haidrabasu aina nangonda nangi karigumba kharadi adum pige khanbani nangi babana aigi babagi waringai matam mating tawki haibasimadi achumbani nangai gana yana duna leiramba thoklabadi makoi nisu ngasi phawba yamna nungsinana leirangani madugi mateng ado aina lupa crore pirabasu singba ngamgadaba nate maramdi mateng haibase sel dugi wadu nate matamduda marup amagi awaba yengba ngamdraduna pangkiba nungsibaduni Hare, loina toklasi, si paishil. Bod oina leibige khanbani. Nangi apamba khangdabanina nasana laser sunu haidan tawbani. Se. Caroline do pakna lodi, adum kaptuna leikri. Yamran gi wahaiduna, Rajan phawba khangaudana mapira cheli.
mahak lona chingkai lakpada yengli. Chingkai lakpa sunon thaduna mathamoi phajanaba honaribado Rajen adum ure. Carolindo suklau mahek laudrabada Yaimaranna punsigi ahanba madi aroiboina makuto paiduna thangadhalaga khawdo pirakle. Carolindi amuka hena kapkhre. Carolin afaba nupi moirasi afaba mama ama soirasi aduga nahanaina nangona khut thakibadugisu ai nangona soikhre haibasiga loinana aikhoi animakki punsi yam ingna panba punsi haibado oinarasi. Good luck and goodbye. Yaimaran thokre magi angangsing amadi ahal lamal loina magi matung inakre. Carolindi adum kaptuna mafam aduda leptuna leiri. Tanjadudani nasai khai mapanda leirba Kelvin na jangsilakduna Carolin gi makut paisalakpado. Haire chalasira khausigaino. Haidun yenglubada sel mayam ama yauduna leiram. Kelvin na sigari gi lahorino. Aina nangi naning thungan bangam loi khalira. Aina lahoba nate biramban. Kapado khara phatharaga Carolina khumlakpani. Kelvin sumakha tadre. Maramdi Carolin yam ware haiba mahak khangli. Yumdabu yaurabadi phare khanduna mabu samduna kolaga puthokre. Rajena soli asi natana aigi iyanupa leitre. Makoi suloina thokre. Hoje ukil singdo khaktanga haure. Akhilna mayam do tana bhai. Unsida khwaidagi riget jaba pendabase aikhoina aikhoigi pasta tawkiba asoiba haidi mistake sing adu nati. Regret khwaidagi charibase aikhoina parasi yam thengla kanda learn torpasini. Mayam do mana haribado munna loina tasile. Ngarang ahingda asibagi miyama magna chinglaigida thakibado paudo hairamle haibagi pau ama lauraba matungda mahak midugi wakhal khaludre ningsingludre paudo tamlamle de hairaga chinglai hojikso phone pairaktri nupa amadugi matungina rubuduso traffic ta makre kodau sagana mahak magi laifamduda amukhanna yoksilukige haiduna lagre mayamdo nutigi tawbugum magi mathausing loina tawduna leirami ahanbada mahak changsilaaga wamanduna ngahak tumina phamlei adudagi som mayamdu yenglakpada yor kakpa mi ani dugi manungda ama watpada ure mani mana ngarang thakiba mi duni walibasi kadaida mu chakrabazano sina toilet ga changki bazala thabaki timing dadi amukta di hagona dabani se aigi samayam se kanada pau piramge haibado phajana so amukta hangge dawbani Sora muktang sangna hondoklaga mahak toilet room da laktuna nupa adubu yenglari thirari leram dabutuda maga thabak paiminaba nupa aduda jangsilaktuna hanglai amadudi leite khangde halakti ngarangdagi kaino aisibo pausu phaunadro phaunade si khumlamlaga magi thabaktuda mo mai onsinkhre asibadu mathanda solei wasi phajana ngangnaba yaba amate hek yaudeda adubudi aini sigi phibamse tana bahaidana simkhibagini saurubu yaba natte phone tawsilaga yenglagi phone do chali paikhale hello kaino nang kaidano ai lambi ngaudana le karum chatuino khangje phone su battery loidore kaino haisibo hai adu ngasai na ngalingai da harikpa yadro phone do tatkre as ai de kamai tawni asigi numisida tawri mayam sibu kari order da loina chatpa tamkhrabanina tawrini tawrisingsi kadai da muk thiru doino asibum asibado mathase takhatana sagalagle maikai kya dagino amani mane sariba mathase adudagi mahak hujik chinglai gi manakta chatlage khanduna gari ro thodokre somdana kaifaga mangigagi phibamdo ubada makhoi imung manung singdudi loina ngaunare masagi majalmakpu atopu nupa amana mamangmaktada masa soke tawbada thingdraba kaifa amadi nupi amabu masagi ayaba yaudana masa soke khalluba mangi makhoi animakna si yongna aranba tarungani haibadudi khangnadabanina
imung manungsingdi kappa lawa khongba tawnarakli. Imagi ibungo isabu karino tawrisibo hingna sirba haibado oiredako kanana karigidamak isabu asum tawbiribano karino tawribasibo he taibang mapu. Kaifagi mamana o khongna kablakpani mangi hoigi su kabli. Nama asonbi aiga napa asonba aigana karaida kari lankhidana isagi sigi phibamse uribano nachina naw mayam sigi nangna ahalni mayam sigi honabada nayumna kai phawba pandrabani ahanbada namit amuk soktuna tangle hojikna amu sigi phibamsida lein kari mathauna tawribasibo ima haifam khangdre imagi mangi. Police station do makhoigi tengta kholna pik thale wahang pahang tawbadaso miron phaunaba yadrabanina upai karimata leitre adum adugi phibam sing aduda yumda purakpada tare. Leishna do mapuroiba halakpada mapuningdo ningnik law khaingairibani. As ai yaukse hawdagum taw karigino asuk yamna aina pakhalibasibo aroibagi chatkibani mayam amusi yauki mayam amusi leiramgani aduga ina asuk yamna leitadribasibo as ai ngauduna chakadawra kaino matawri tamo haloba ai leifam khangdreba harabasu phatrabasu masu nupi amani yumsigi mawoiramlibani yumsigi mawoiramliba kawbanina minungsi haibado phawkhiba tarabadi kamaina tawba tawrida kaisu as ai wakalse yamna wari kamaina tawni sidi. Hangadanda chatuna Leishna do mapuroiba ngairakli ngaibagi wabagi masado aroibi oiraklaba tanjaduda gari singdo thaujalakpadu ure. Mapuroibado ayuk ngantadagi su thokibani court tudi hojik ngahak sikhakki wani uningbana laktaknaduna mahak balcony tuda thoklaklaga mapuroiba kumtharapra yenglei. Yamrana garidagi kumtharapadu uraga Leishna do khajikti nena taraduna sor macha amadi khondorakli. Imungda changlaktuna Yamran changlakpa ngairi thong hek hangduna mapuroibana changlakpada khangchen chensinduna mahak mapuroibada konsilei kapsu kablei. Yamran di pakhale sana kidore Leishna kumlakti haima kidorege haibani kanana kari harino iso hairakte khangde tamo leitabduda ningam charangna bagini ise masidiba angau bisidi. Yamran so konsilaktuna nungsina marai bakta chupire ngahak lereka Leishna na yam tamna hanglei kamaina tawrage. Yamran momon tawtuna sor mapim holei aise hojikti officially nangi oirabani nang khaktagi oirabani punsisimagi oirani mapok haibaduna tasengnamak leiba oirabadi mapok khuding nangse aigini aduga aisina nangini anigi maraksida kanamatana changlapa ya nungsit phau changba ya. Yamran gi wadu taraga Leishna do yam harauzaba nungaizabagi minok ama noglei